Hi everyone, I'm Keisham. Welcome back to my channel. Ngasigi video sidi eigi lipstick collection sidagi aigi favorite oiba sindo adu utcharise mayamda bullet lipstick kumba adu lip crayon kumba ngaktani liquid lipstick sidi says the hapro liquid lipstick ki tonga nong torke kaigino disi myamrak se liquid lipstick amuk tairaga lokthoknabagi keno do adu kitang nuaite bako aduduna liquid lipstick aina mathangda amuk tawjarake sigaisina eigi leiriba khara creamy oiba singdune taibada amna comfortable oiba singdo adugi mayam sigi manungduda sise eigi amna favorite oiba kenone lipstick ne eigi adum go to wear oiba ko sisina kaiguma am chappada ki amna comfortable oiba aduna na si tairing isda ne no hosik mayam da hyorise atai leiriba mayam sigi eigi favorite mayam se kai kai machu sing no aibado adu su yenga si video se horase.
share loishalage lipstick singgi order singdugi matungina description box so hapcharakke ko adu next video sing thengnarasi ko bye